Loumi Shinmi Singgi minimum wage Thada Lupa Lishing kuntaruk Pigadabani. Manipur gi thawai oiriba Loktak Pat asi lanaida sina thoknabagi wafam lakliba asi All India Trade Union Congress AITUC Manipur na yaba ngamloi masi khudakta handokadabani haina fongdorakli. Loumi Shinmi Singgi minimum wage asi hauzik matamgi fibam yengduna Thada Lupa Lishing kuntaruk pigadabani haina AITUC Manipur gi General Secretary L Sotin Kumar na haikre haina AITUC Manipur gi Secretary KH Samungau na thadorakpa cherol amana fongdorakli. Cherol asina hai wafam asi ngarang moirang local AITUC na sinduna Manipur da hauzik thokliba lan asi khudakta loishinaba political dialogue taunaduna athubada solution purau highway protection force khudakta lingadabani Loktak project decommission taugadabani Loktak Pat lanaida shinaba yaroi loinana Ithai dam lauthokadabani haina moirang thanada pangthokiba mass campaign amada presidium member gi warol pibada fongdokhibani hairi. Mass campaign aduda Bisnupur District ki President L Nilakamal, Vice President M Mangi, AITUC Manipur gi Secretary KH Samungau, Moirang Local gi Maru Oiba Member Mairembam Ibom Jana Chingbana President Member Oina Sarukyaki. President Member Oina Sarukyaki ba KH Samungau na mahaki warol piraduna National Highway ani asigidamak kudakta Highway Protection Force lingadabani laingak na Manipur da haukiba chahi Inglisingani kunhumdoi gi May ahumdagi hauzik fauba chatharakli Irang asi atuba matamda loishinfam thoi madugidamak mathau taba chapchaba chekshin thaurangsing lokhatfam thoi haina miyam aduda thamki. S Nilakamal amasung M Mangi anina Loktak Pata hydroelectric project hek linkhatuna thabak tawrakpadagi Loktak Pat ki akoibada leiriba miyamda matam sangna awaba pirakli. Masigidamak laingak asina project asi decommission tauduna Loumi Shinmi mayamgi awaba asi kokhanaba thorang paikhatlu haina campaign aduda fongdokhi hairi. Ngarang pangthokiba campaign aduna Manipur gi hauzik chathariba wathok asigi waroi shinama athubo matamda puraknaba makha taba campaign chathanaba Manipur gi tongan mafamda pangthokpa hainasu warep nakhi. Masigidamak AITUC gi affiliated unit khudingmakta mobilize tawba hainasu mifam aduna warep nakhi hairi.